ꯇꯝꯖꯔꯤ ꯃꯤꯡ ꯇꯕ꯭ꯂꯤꯞ ꯁꯤꯃꯨꯇꯔꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ KNLF की जनरल सेक्रेटरी लालमोई हाउकी की मयाबा नोमैना कापतुना हानबा होनरमले मिनिस्ट्री ऑफ टेक्सटाइल्स की गाइडलाइन असिना लमदमस की फिसाबी केयादा अवाबा पिगनि हाइना ISTV की चेयरमैन फोंदोक्रे अमदी फ्लामना तरह सुबह चैलेंज कप की विनर ओइख्रे मपुंगबा पाउ पिजरी Designated camp hambugi matangda watho oiduna ladiba Kuki National Liberation Front KNLF के जनरल सेक्रेटरी लालमोई हाउकी की मयाबा सकंदबा बियो अमना नोमैना कापतुना हानबा होनरमले थौदो सिंगरा नुमिदांग पुंग 8 मिनिट कुलम चपदा चुराचंपुर डिस्ट्रिक्ट हेडक्वार्टर के मनुंग चनबा तुइबोंग क्वार्टर द थोखिबने सोलबा मियो अदुना जुंजालेन हाउकी चै निफुगा तरु अपोपा ngamkho jang haukip kawi macamari leri soglaba chunjalan haukip general election da 41 chandal assembly constituency da ahumlak ana midep oikraba miyoini haukip election aduda sumak janata dot eu gi midep oiki soglaba chunjalan gi loinabi teresa haukip na fongdorakpada ngarang no midang yumda macha singaloina na ledingai da sakandabana ama wari sanasi haiduna changlaki makoi ani wari sanaringai manungda masagi ka da nomaina kaplambani नौमैना पालबा मतुंगदा मखोय अनि लांगना फाना तौबगा लोनेना तेरेसा यावना सकंदबा अदु फानना बहोनबदा ngamdabadagi nathoktuna chenkhibani hairi जुंगलालन हाउके पुक्ता नोंमै मरु अमा पानबदगी चुराचंपुर डिस्ट्रिक्ट हॉस्पिटल दा पुकतुना लायकनरबा मतुंगदा ngasi सीजा हॉस्पिटल दा पुकतुना इंसेंटिव के यूनिट दा लायकनरी थौदो असिगी मतंगदा लोइनबी तेरेसा हाउकिमना वाफम कया थमलकली मी अमदी अइना युम मनिंगदगी लाग्रगा चंगबदो हाइफेट उहोरे अदुगा अइना सुकनारा से लोट ना युम दा चंगबसे हाइना आइसु मागी हेक चंगबा मा हेक चंगबा लोइरगा आइसु युम मागी मतुंग अदुम इल्ले अदुगा अइना चंगबसिदा नुपादुना लाओ तामो मपांदा ngahak tangwari sakhi haye aduga ai nupa na di kari sukunde nupa na ai nupa na angang ko banin ai na mi do yang ba sida kitang ma jacket manung sida kai no ma yauge do budi singna ba de gi ai na angang ko do lo hore angang do piyo ai na borage ai do na ai na angang do lo simde nungai rakta de gi ai na so ai gi nupa rom da amuk chatle nupa misa khangda nupa gi manakta ai na amuk lepe aduga ai gi nupa na warisa na sana phamramo ai mapan thoki ge number 1 tawge haina mapan da thoe ai nupa da aduga hek thokraga misa khangda nupa da na matung innaga nome dum kapsinlaga adu moi se na hakti fight tawna badi manle aduga ai so changjinle angang pona amuk changraga moi ni se khatnarame khatnaram raga aisu khatnabadu da nupa du su thore gumbada di khara ching howe chinge adu na ma di last nan thokre Ministry of Textiles की नौना पीरिबा गाइडलाइन असिना मणिपुर की फिसाबी के आदा अवाबा चेथेंग पीगनी हाइना ngasi रूप महल दा पांगथोपा कोऑपरेटिव यूनियन की खननेबा मिफम दा मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट ओबितना तना ICM की चेयरमैन सुवरिबा एल तोल पिसकना फोंदोक्रे खननेबा थोरम अदुदा मणिपुर स्टेट कोऑपरेटिव यूनियन की वाइस प्रेसिडेंट एस चाउतोंबी देवी जॉइंट रजिस्ट्रार TS मनाव कोऑपरेटिव यूनियन की बोर्ड मेंबर के ना मरुएबा मियोइसिंग ओइना सर्विया के मणिपुर की मफम के आदगी लापा फिसाबी के सर्विया के चेयरमैन तो पिसंग ना मखा तारदुना मिनिस्ट्री ऑफ टेक्सटाइल्स की गाइडलाइन द पीरिबा क्राइटेरिया सिंग असिना जमना फीसादुना हिंजरिबा फिसाबी सिंग द सोइदना चेथिंग पीगनी क्राइटेरिया असिगी मतुंगिना ग्रांट अमदे सब्सिडी पीबगे अकंगबा नीति नियम यावरी लोइनना NSDC दगी लंग लेगदबनी हाइबा सेक्शन वासु पल्ली NSDC दगी लंग लेबा हाइबसी क्लस्टर amade apex body khatana ngamgani criteria asigi matung ina fisabi singna karigumba market agi langlaiba tarbasu madugi chapsaba document sing utkadabani haiba wafam sing yauri masigumba kaya sing asi mari leneba singna yengsinduna fisabi singi khalaga komthokpiba tangai fade mana makha taraduna revival package ki ahanba phase amade anisba phase khanbaloikre ahum suba phase ki miyoi lising amarom gi form da asoiba kaya yawbana matam khara thengthaki फिसाबी के आगे खुदों चादबगी दमक मार्केटिंग इंसेंटिव फंगनबीनबा मणिपुर सरकार ना भारत सरकार दा फॉर्म थाजिनबा याननबा होनबियु प्राइमरी वुमेन सोसाइटी कयागे अवाबा येंगलगा मिनिस्ट्री ऑफ टेक्सटाइल्स के गाइडलाइन असी खरा सेमदोक सादोंगनबा होनबियु हाइके
Hujik first phase, second phase and ani pon khangre third phase koina maroina third phase di baru koigi state government ki director of commerce industry di moi third phase di lam da ya adu ai koina one hori ba around district ma pon the 1000 beneficiary rom lewi mi lisingam swai di lisingam rom lewi swai di lisingam rom se masi maroina koigi nangau ba kodam moina koigi nangau di ram si koigi audit tawma tamda koigi khara aran ba hoi ba koigi some mistake khara leba mistake sing do jimai sheldo ko lojere adu sheldo ko lojbe sing je akoi amuhanna resubmit to ba yana ba manipur sarkar ki loisanga moiba koigi director commerce industry na ministry of sector government of india da amuhanna submit ki thabiduna akoi resubmit waloriba society pumukse si kana ba phangna bi namukda resubmit to ba han biu hai ba pumse aina amuna manipur sarkar ki director of commerce industry ki makhada lai ba ko yi chetang ki anu da director commerce industry da ai ko na masi andro loina na ko yi masi pari ba ki thak honorable minister da ai ko yi hajaba loina na honorable minister da ko yi masi hajaba na ko yi miyam na ngasim ko yi wari basi positing sima ko yi lo ba na lem da ni All India Pre-Medical Test Manipur gi oina Segarot Khwairapam lekai dagi Alex Kangabam na makok oire Ronda La Saheb na anishuba position tare hidamasi matang da paudam ama All India Pre-Medical Test Manipur gi oina Segarot Khwairapam lekai dagi Alex Kangabam na makok oire aduga Hairangoi thong dagi Ronda La Saheb fosangbam na second position taki Alex na apunba mark chatret kungi manungda chamwa sunna nipan fangki mahangna chemistry subject ki apunba mark chama marifu gi manungda sama kuntra nipan botany amadi zoology gi apunba mark chahum humpu gi manungda chani humudra mapan amadi physics subject ki apunba mark sama marifu gi manungda marifudra matoi fangki bani aina hajening badi jida kasuk adugumba gi khallaga handaningai leite line pirakpa brain mi khudimok loi palibni adu brain do fajana seasonaraga mafam chabada seasonaraga ma kai chana gi do masana realize tawjaraga ma du ngamni ngamoi tawraga du effort to chumna thadaraga mai pakpa phangani na kanja Ronda Lat Saif na apunba mark chatret kungi manungda chamuri marifudra mapan fangki mahakna medical line da changduna miyam gi mapung phaba seba tawba pamda natana hospital amma manipur da lingduna manipur bu health sector de hena maming laina na bahona gani haiki I want every one of my juniors to shikumba motive do leiraga moina any field work taro music taro art taro painting taro dance anything moina they should akoigi state the akoigi roots to adu to glorify it among other people. That should be their motive. Alex ki apokpa ke iboy amalai kidre apokpi kangabam ongbi leima debina nomogi afungba thabak suduna machani thaklak pane hari Alex ki machanukti amakak leri yamna lairaba imung ama oirabasu macha mi oinanaba ikaiba kya thadoktuna mi gi thabak suduna macha yolak pane haike karigumba kandasu sira haiba fawba khalai comet na sponsor tawduna makok oiba phangmani haiba wafamsu apokpi na phungdorke adu ji ko khambang khangjeba paisagi awat pangakta maning thung da ngarang ko khoi khanaraga sara hira tum Ronda gi apokpa Dr. Lat Saib amadi apokpi posangmam ongbi Sarmila Devina ISTV News da phongdoropada nupi ngakta machimana ohumni Ronda na ani subani aldi mamangda Nilgrims ki topper ni macha sembada mama mapa gi cooperation yam changi angang singda pressure yamna pidaba darkar ta habu wapamsu phongdorki the ai bu haijo di mama mapa singsi example ma set tawraka macha singsi they are copycats they copy us akoina chinthira su moi copy tawni akoina afaba tawr su copy tawni aduna best way is we have to show them a way aduni in hygiene isa mama se masa se me de mama na men ne na mama mayam se koi imung se harmony prok na ba men di mama gi role ISTV Paugi Damak in Ranjan Amadi Naroibam Phillips Imphal AIPMT the first Taralaba Kangabam Alex Dr. Suresh Center for Foreign Study and Placement na Medical Tambaloji Fawa Ajangba Sefam Putolagani Hana Lautokre Wafam Singasi Samthong Development Committee na Sinduna AIPMT da Makok Matang Taralaba Sing Manapi the Opoki da Center Asigi founder Dr. T. Suresh na Lautokibani Kai Samthong Kendrogi MLA Laisom Ibumchagi Ohumsubi Machanupi Dr. Alpana Laisom na Manamatum Sing Adugi Ajangba Sefam Putoki Dr. Alpana Masama Philippines ke Manila daleba Lady Fatima University da MBBS
equivalent gold medal lorokiba mahirwini kaisamthong kendra gi manung dalaiba physically challenged person chamaga taramari da social benefit program gi makhada chahi amagi lupalisik amamam yanthopagi ahum shuba chahi gi tharom galoina na pangthokiba tharom aduda MLA masana kangabam alaske hona jamanbu thagat pa phongdo pagaloina na mahaki maike digi lupalising yankai mating panglagani loina na mahangna mahi tambal ojiba fawba chahi gi oina lupalising tara su tengmang pigani phongdoki Center for Foreign Studies and Placement ki mai kedegi viral di batengmang adu Alex ki apopina ayaba pire haina fondoki tharongga mari lena na Health Services Manipur ki retired director Dr. Suresna Selthum gi fibam sothana leiba medical profession da changningba Miyoi Center asina tengbang piduna lakdi mamangda mahire ani mapungfana sponsor tawkre atopa mahire amana book grant pikre andak Alex da sponsor tawgadaba asi tharaga mari shubani Center asida student organization mari yauri makoiga punna mifama mapang tholaba matungda Alex ki damak mapungfana sponsor tawragani haina hauna bi matung inna lauthoklagani haike koi se pasta ri bungo se kise kitan kusar thai ba yaw bu gatlo jada pan baduda mama ne ware do ta baina ebe segi telefon to to lada da mo no te challo yar ke koi ki ai ke da ai center में ले जाए देर को से स्पॉन्सर तो बदल कर दी वो ले रहा अम्मना हम सो गए पना अदुना प्रोग्राम पीजे बने अलमाइसी यार रखा दिया कोई स्पॉन्सर मतलब और स्पॉन्सर तो हो गया ना आई ने में से तो हाई मतलब थोड़ा देर के चला है चलो हाई के तरफ बने वो फेमिनिस्ट का कोई यार रखा दी मीटिंग में दी कम्युनिटी में की सेंटर में जो संगे और भी प्रोफेसर ओमियो बा देखी साथ में के संसार में जो बोर्ड मेंबर वो बने ने को अदुमगे यार रखा दी अदुमगे कोई स्पॉन्सर तो रखे है जब बात यार रखा दी तो वो कौन सी ले है ना Manipur University ki Anthropology Department ki Conference Hall da ngarandagi hongna chatharakiba anisuba youth leadership training program ngasi loisinkhre Club 25 International na Manipur University ga loina na sinkiba training program aduda tongan ba school gi mahiri sing yauna naha sing da expert sing na naha ama oibada kari magun chenga dagi amadi khunai ama simgal bada naha sing gi thawtang kari leibagi habagi matang da wanga maga loina na interaction program pangthoki training program asiki convener kanguzam karnajina kari gi damak thoromasi pangthokono habagi metang da wapam kaya phongdoraki akogi youth sing asida motokram leadership quality si hengana tungda motokram na to future ki leader mo work kadage have the different area sing the different speaker kya amana resource person kya amana ngang singa maru interaction tongna bani maru iba topic sing di electricity first aid the meditation the traffic system police of Manipur different topic hiram kya asta apna experts sing asi kauraga makoi maruna direct face to face interaction ni maruna masi pangtho si nungi ba kogi mn object haraga di angang sing leadership quality ji hengana bani angang mogi potential sing utilize to ga patogrona angang sing tungi matogrona leader mo kadagi habigi pandam da club 25 international Manipur na so to da noraga hai basi department si anthropology department conference hall da koi tumini ni sumna pangtho jaga da Naurem thong bazar da ngasi nongalam dai pung anirom taba matam da gari workshop ngayon fam yauna dukan pan mai chakre mai adu karam na horakibeno habagi asem bukham ngamdri mai chakwa adu da lupa lakh ya gi malchang mang takre fire service ke kangbu sina mai kanbagi thabak chathabadagi makhata na mai chakadaba sindagi kanbangam hokhi Kaisam Sagai Foundation Manipur Sinduna Afaba Merida Manapi Bagi Thoroma North Eosida Leba Tamfa Hotel da ngasi pangthokre Mapan Lakshiba oina pangthokba thorom aduda room health theater gi chairman ke Heramani Amadi Foundation asigi myo kyasu surya ke wanga kifising na phungdona kibada mahiroi sing bopung ning thogot poina award CP bani tungda mahiroi ke ada manamathum yanthoke Sagai level gi Meitei Nation Front Kanglai Paki Makada Meitei Kan Balup Ko Balup Amasem Kre Kangam Ningthim Jao Meitei Bu President Amadi Konthausam Pio Meitei Bu Secretary Oina Khan Kre Haina Meitei Nation Front Mai Lusangna Khangalagli Thambalkhong Junior High School da Assistant Hindi Graduate Teacher OIB TS Renu Devi Mapureba Oinam Jugindro Junga Makha Janam Pukri Mapaldagi Myo Sida Dalit Sahitya Academy Assam State Committee na Dr. Ambedkar National Award Pirakpada School Asigi Teaching non teaching staff amadi Mary Sina Harauba Funduragli
Nambol Laitonzam Khori Lekai Deleba NG College ki Associate Professor El Manglem Jaugi Yum da ngarang namidang bom pokai halamba thaudok yanin deba phongdola duna Nambol Mera Pai bi apun belup amadi club singna Nambol Chungmang da wakat mifam chatakre apun belup ki General Secretary P Biduna mirakta bom langsin be yanin de miam da ki akhang pi ba thaudok asi matungda amu hana tawiganu hari akoigi lamdam jigi oina natana Manipur miyam ama akoi misam ama oina akoi mase yamnya nde karamba party na karamba lupna tawakpano athuba matamda singthok chahaningi miyam ama da aduga akoi yumlakta amate mi mayam tinba jaga amada sumaina bom langchenba tawbase akoi condemn tawi yaningde aduga Nambol maigai da lairiba adagi akoi laikai gi oina club amadi maira paibi akoi luk khuding mangna akoi mase thamoi sokna yamna nungaite Amarum dang kadang namidang puni panga minit ni fugo humdoi rom chapa matamda Nambol Khori Lekai gi larenjam manglem chaugi yum gi geta sakti leba remote bomb ama pokahan ki ba adu URF nani haina lubasigi information and publicity secretary Sanazawa Meite gi cherol amana phondoroli lamdam masigi ning tamba hanjana nabagi damak lalau changsel balu basina lebak miyam ga karamba mari leinagani khangdabanate mekha pon na hingliba lebak miyam gi wakhal tana lamdam masigi damak lubasina kathopagi lambida changsel libani lamdam masida India amadi makhoi khongloi singna semba thodo wathok singi manungda sugi drama na lekha tarakpada luriba si mapu pandaba bom sing asina oirali asigumba India gi lalong asi thengnana ba URF na sem sare hairi Human Environment and Resource Organization Uripok Narem Thong Khulem Lekai Ngangom Lerang na National Environment Awareness Campaign gi sarugama oina Langol Lairem bi manakta u chara kaya thakre haina organization asigi secretary Lairenjam Thajana khangalali Student Union of Kanglei Park Suk na sindana humlak shuba suk state level spelling competition ge preliminary round Johnson High Secondary School da pangthokre class 6 tagi 8 fawbi A Kanglupta Mahiroi Chamanga ka umra taru class 8 gi 10 fawbi B Kanglupta Mahiroi Chahum ga marifuna sarwiya ke A Kanglupi oina Mahiroi Taramari B Kanglupi da Mahiroi Taramathoi aroiba round gi da makhangal kre thasigi kumathoi ge ayu pung tara taba matamda Imphal Hotel da aroiba changdamna pangthokani khangalaba Mahiroi sina matam chana laknaba khangali Kagempali Nambul Mapal Development Organization na Veterinary Department ke biye makhada organization asina kiyamba kaithelda uhi kaya rabies lena dagi ngathokna naba ida kapthokre Mamang Thagi Kumathoida Kakshing Masang Chingda Old Lai Ching Village Authority Action Committee ko ba mana ingkol gi mana masing mangal taal lamba thodok action lobina ba kaya ra khanna hijack rabasu Manipur Sarkar na karigo ba makal amatagi thabak lokhata laktababu Kakshingda pangthok ba miyang wi mifam amana kanna yaning da ba phongdokre watho si laliba tang tara fawbi manungda santi oina waroisin ama Manipur Sarkar na puraktrabadi numit asigi ahing nungyai Imphal More lambi thingbagal oina Thobal district ban tawba haina warep lokre Thaudosi matang da Kakshing Municipal Council ge Vice Chairperson Y Nando and Tomcha amadi L Ibutombi yangna Sugarcane Grower Cooperative Society da lanai oina taisinana bohodaba Kakshing miyam na yaning de haike Dynamic Manipur na Waithau Chiru Village Authority ga kusamna duna Waithau Chiru da lemna laying bagi kem ama pangthokre kem asida Dr. Tarahumdoina khulasigi mioi chanirom laying bagaloina na hida langthak kya su lemna piki Dynamic Manipur ge Chief Coordinator Nomaithem Jitena lamdam asigi miyam amasung sothana laidiba khonggang singda awonba amadi chakhotpa purangna ba panamda society asi semkibani masigi makhada ahan ba khongtang oina Waithau Chiru da kem asi pangthopani phondokhi Wathau Chiru sida pagi self sustainable oiba village model ama sagaki haibagi pan thamjaba lonena ahan wo sida koina mogi loke kamo siga trust ama saganna ba medical camp se All Jiribang Working Journalists Union amasung Manipur Chronicle na sindana Jiribang gi chakwa thorang amasung tunggi lambi habis that nomugi eba seminar ama Jiribang PWG guest house ta pangthokre Tharomasida Manipur Chronicles ki publisher Seram Herozit College Development Council Manipur University ki Hanagi Director Dr. A.K. Ranjan Susariya ki seminar asida Jury College ki lecturer L. Jamini Kanta O Radheshyam Dr. N.S. Jaman Senior Journalist Irengbam Arun amasung In magazine ge editor K. Sarat Kumar na resource person oike seminar asigi mapungoba pandam fangnaba center amadi state ta demand tawda miyam na cooperation PBU hana warep loki
थासिगी अनिदा बिहार की पटना दगी बिहार पुलिस अमसुंग मणिपुर पुलिस के अपुन बकांगबु अमना फागत किबा केसीपी के गान बकांगबु गी खोइरोम रंजित पियारिपो लाइमनाय अमदे यूपीपी के गी लेसांगथेम अंगौबा लेफम चाइरल ngasi मणिपुर पुलिस के कांगबु अमना बिहार दगी इंडिगो फ्लाइट इम्फाल द पुरक्रे मकोय अनिगी मथकता पुलिस ना तोंगान तोंगान केसिंग लखक्रे TRC Chabon form na handaki HSLC exam da first division da laklaba mahiroi marifuni thoida manamathum piduna puning thawat kre Jimoirong da pangthokhiba thoram asida Manipur University gi Department of Adult Education gi head Dr. Lamaru Kamai M Angang amasung LUP ki President R Bakuli Susar Yaki Thanga Kendra gi oina Central Council amasung board na loba class 10 amasung 12 ki parikya da ma wang na fanglaba mahiroi sing da manapiduna puning thawat kre Thanga Kendra Prize Distribution Committee na All Manipur Thanga People's Welfare Association ga khusam na duna pangthokba thoram asida Thanga Kendra ge MLA Timangi Babu Susarya ke punna mahiroi chamaga marfudra da tongan ba miyoi kyana kalakpa manasing yauna puning thawaki Kurai Kendra Academic Development Committee ne Sinduna Nipan Suba Ato Memorial Merit Award Yentopagi Thorom Imalai Kurem Biman Dr. Pantokre Thorom Sida Kurai Kendra ge MLA Dr. NG Bijoy Cooperative Officer Oramba Case Ibobi State Veterinary Hospital ge Superintendent Oramba Dr. T Julon Susarya ke Central Manipur Board Amadi Council na Lawa Class 10 amasung 12 Parikyada Magwang na Fanglaba Mahiroi Chamaga Marfu Taret Manipur Civil Service Examination English ni Tarahum Doida Anisuba position Laurakiba NG Jogen Chandra da manamathum piduna puning thawat ke Dr. Bijoyna education yautara chawkhapa samasama purapang amloi auzik mahiroi singna parikya da mai papugi chang wangkhalali ba si kuna asigi oina aphabu khudamni haike hayruri ko mayamdo naragar ko besi naragar ko hena naragar arumne ho ana hizor kun mato samaj leda kabinba mathalgi contribution na mata tawun jada Masarati Norina, Adana Bowling Moira, Aduga Padu, Adana contribute to Holy Mujada. This is the Mujada. Adukari Mungani, and the social worker, Makal Amu Gutari, first education social worker, second health social worker, third auxiliary social worker. Model Club Chinga Makana Su Club Asina Konba Mapam Singi Apapa Mairi Sing Manam Piduna Puning Tower Cray Lebayon Arts Center Hall the Pantokba Taram Asida Council Board Amadi CBS in Alova Handak Jahigi Parikada Mito Mihel Laba Mahiri de Mana Kusina K Milal na mamang da yana kibagi matugina iboyama sumang lila sangnen da jatariba sumang kumaida lonyan yaubra haina milal gi thomi singne yang shinda no pi kang no ke ya mana lonyan ke yauba thengna khide adubu ngarang thang sanu miki sanaki ban haro khongthang artist association gi mang phauna rakpada haiba sumang kumai sida paktok nana lonyan yauba thengna ki lila council gi yana kiba wafam amadi lamdam sigi lolbu ikai khumna bidabagi matang da athuba matam da famina duna lonyan semdong naba khudong chaba ma lawjari Maratana Tabaki Pau Pambig. Tabaki Pau Lobidasi Indian Army gi Territorial Army Officer Kara Lagudori Sahitara Ganipandagi Nifuni Toy Pabugi Manungda Laiba Muisina Zungi Tang Kuntra Matoi Pabugi Manungda Darkas Harapa Yagani Hari Mahige Thak Sakang Laba University Amadegi Yamdrabada degree pass Tarba Miyoi Ogadabani Hari State Bank of India gi clerical cadre Kara Lagudori Masagi Sahi Kundagi Kunganipan Pabugi Manungda Laiba graduate pass Tarba Miyoi Singna Zunge Tang Pragamari Pabugi Manungda online da register Taba Yagani July Amadi August Thada Parikha Pangthokani Parikha gi center na Imphal Wegani Hari BSF की ASI अमदी हेड कांस्टेबल खरा लौगदोरी मसागी सही तरागनी पांदगी कुनगमंगा फावगी मनुंग द लेबा मियोय सिंगना दरखास्त थरकपा यागनी ASI की ओइना 10+2 पास तोबा अमदी हेड कांस्टेबल की ओइना मैट्रिक पास तोबा मियोय सिंगना जुलाई के तांग 3 फावगी मनुंग द दरखास्त थरकपा यागनी हाइरे स्पोर्ट्स क्वाटा दा BSF की नुपा अमसुंग नुपी कांस्टेबल खरा लौगदोरी Masagi Sahi Taragani Pandagi Kungahumde Fabugi Manungda Laiba Matric Pass Tobaga Luinana Sana Konabagi Lamda Sakang Lava Muisingna July Tang Taragamari Fabugi Manungda Darkas Haba Yagani Hairi
मथक्ता पनखेब थबकी पाउसिंग असिगी हेन अकुपा मरोल बाबूपरादा लेबा जॉब सेंटर दगी खंगबा यागनी अमरोमदा ओरिपोक तोरमम लेकाई फ्लाईओवर ब्रिज मयाद लेबा पांथोइबी हाउसिंग फाइनेंस कंपनी लिमिटेड की कॉन्ट्रैक्ट बेसिस ता सही अहुमगी ओइना ऑफिस असिस्टेंट अनि अमदी ग्रेड 4 अनि लौगदोरी ऑफिस असिस्टेंट की ओइना मासागी सही तरागनी पांदगी कुनगनी पान फावगी मनुंगदा लेबा यामद्रबदा क्लास 12 पास तौरबा मियोसिंगा लागलेबा जून के तांग कुन फावगी मनुंगदा ऑफिस आवर दा दरखास्त थारकपा यागनी ग्रेड 4 की ओइना यामद्रबदा क्लास 8 पास तौबा मासागी सही तरागनी पांदगी कुनगनी पान फावगी मनुंगदा लेबा मियोसिंगा दरखास्त थाबा यागनी हाइरे हेन अकुपा मरोल पांथोइबी हाउसिंग फाइनेंस कंपनी लिमिटेड दगी खंगलबा यागनी हाइरे थबकी पाउ ngasigiदी matang ngasida loijare makha taba pau amuk lawisi makha taba pau da Baza manungda mafam chadana amora kai hundo pamioi tara ngasi IMC amadi Manipur police ki apunba khutpu amana fagatuna fine thian grey farba miu singa du pamu singi mamang da putoki ngasi farba miu singa si tharaga puna miu chamaga ani fagat grey farba miu amamamda lupa chamanga gi fine thian betanatana asiguma thaba asi matungda tawbiganu haina IMC gi AE meneka na fundoki makoina ngasi amot akai mafam chadan hundok lam liba asina ima kaitel alugali amadi BT ro ki mafam singdani haike अफब मैरे पुथोपा हाबसी ममा मपा ओजा अमदि एनवायरनमेंट फबगी तंगाई फदबले हाइना ngasi सगोबन तेरा लौक्रापम लेकाय दलेबा डायनासन क्लब ता पांगथोपा मैरे सिंग मना मथुम यतोपगी थरमदा वांगा खिबसिना फुंदोना क्रे क्लब असिना सिदुना पांगथोकबा थरम अदुदा IS ऑफिसर एल नबकिशोर सिंहा रिम्स की प्रोफेसर RK लेनिन Health Services Manipur के Additional Director Dr. TS Rabindra amadi atai masaknaba miyoi sinsusar yaki lamdam masigi oina board Koshem amadi CBSE की क्लास 10 amadi 12 की परीक्षा दा मार्क वांगना फंगबो महरे कुट्रादा मना मथम पिदुना पुनिंग थवत के एवरेस्ट सेल साइटेशन amadi मेमेंटो सिंग यावरी लोइदना मियोय क्याना सेल की मना क्या सुपी के वांगा की बिसिना फंदोना की बता महरे सिंगना थक्सी खासी लेना ममा मपा सिंगना हाइवे इन बतंगाई फदे ओजा सिंगना ताकपी बिसिंगबो कुपना नैनदुना माइ पाकना बखोना बचंगी एजुकेशन सिस्टम दा मतम की सरकार न मसक थोप थबक तोबा amadi महरे सिंगी फनबा खनबा तंगाई फदे फंदोना के IS ऑफिसर न बकिशोर न फंदो की बता लाइरिक हैदबसु लाइसु खंगदबदि माइ पाकपा मी ओइबंगमलोय वैल्यू बेस amadi responsibility खंगना थबक तोबा ताइ अंगांग सिंबु ममा मपा सिंगना कैदमैदा ताथि तावैना तौरोइदबनि लमचत सासत फबा amadi मथौना लेरबा मियोय सिंगना पुंसिदा माइ पाकपा ngमगनि हाबगी वाफमसु फंदोखे आई बर्डन कम्युनिकेशन नत्रगा आइसी ब्लेसिंग कम्युनिकेशन अनिसी डिसीजन से कोई लेबा अदि द अमान सिंसिदा मोई भलु सिस्टम सिदा कोई इनवाइट करबा हतन लगदी कोई मेट्रिक प्लेयर अदुदा नबरिया फनुसु सक्सेसफुली परसेंटेज एग्जाम देंगनी Imphal West Police Commando da nupi police kaloina PLA gi nupi active member amangarang thongju koiro dagi fari police ki pawi matung ina faraba nupi adudi sukham ningol mengbom obi nandibala chaini fugani thoi mapuraba jiten sinjame makha khetri lekai mokhang lambi dagi ni aduga housing na basikong makha torba lekai da lebani ahadi housing sanabagi paw ngasi sanabagi pauda Flam Babu Parana FVWA Mapalkang Zebungbu Mighty Papituna Taratuk Shuba Challenge Cup Veteran Tournament Kimabu Ekre Manipur Veteran Football Association ki BM Makada Mamang Thagi Tang Kumathurigi Team Kunithoy Nasal Yaduna Infagi Mapalkang Zebung the Chatara Kiba Taratuk Shuba Challenge Cup Veteran Football Tournament ngasi Loisin Kre Loisin Bagi Thoromda MLA RK Imo Hana Minister Ramba LJ Takumar Amadi Atay Miyo Kiana Thoroma Pusing Nasal Yaki ngasi Sana Kiba Roiba Master Flam Babu Para Amadi FVWA Mapalkang Zebung normal time da goal amata chanabang amdabadagi kick from penalty na mark decide tawbada Flam Babu Parana
FVWA Mapakang Zebumbu Gold Tarukta Mighty Pidno winner Oikibani. Winner Oeraba Timda Rolling Trophy Galina Listen Kumanga, runners up Taraba Timda Rolling Trophy Galina Lupa Listen Kun. Fair Play Amadi Best Discipline Team Taraba Infalis Veteran Football Association that Trophy Galina Lupa Listen Ahum. Top Scorer Taraba FVWA Gi Rajan Kanganba. Best Goalkeeper Team Asigi Y Ranjit. Best Defender Taraba Team Asigi Karen Amadi Best Player Taraba Flamgi AK Mahesta Trophy Galina Lupa Listen Anani Taruma Pusina Kusinaki. Please give a big hand. The first goal scorer, Football Veteran Welfare Association, will give the next prize, Best Defender. The next prize, the runners-up team of the 16 Challenge Cup Veteran. All India Football Federation, All India Football Association, Asian Football Confederation, Amadi Football Federation of Australia, na Puna Sinana Session. Kuntraga Taruki Oeba Chahi Asi March Thadagi Me Tha Fauba Tha Hongi Oeba Grassroots Football Coaching Program Kumanapaki Artificial Turf Ground the Football Ground the Chatharakiba Ngasi Luisin Kre Luisin Magi Tharamda Amphagi General Secretary Ranjit Roy Amadi Association Asigi Atai Thaupuba Kiana Saryaki Chahi Taruta Nipan Fauba Chahi Mapan Dara Amadi Chahi Taramathoi Taranithoi category Ahum Thona Kaidotuna Pikli Nupi Macha Nupa Macha Kiana Sarugyaduna Chatharakiba Coaching Program Asida Grassroots Coaching Lamda Khang Hairaba course mangana tabi takpiki AFC NIS course GS Tumana Chathariba program sida among sinda basic skill football terminology side cut outside cut hawk turning coordination movement sing takpi tambiki Masina angang singda tungda afaba sanaroi ama oirakwada achobo mateng oigani haiki Amphagi General Secretary Ranjit Roy na fondokibada tungi asanba vision amaga loinena piliba angang singda tambi takpi duna afaba football sanaroi puthopa ngamnaba pangthopa program ni makata na lepalaitana tha ahum gi oiba coaching program kaya amfana jai kudingi leptana chathagani saruk yaniba angang singi guardians singna Manipur ge football chahona bohana bada mateng pangbiu haiki Tungda coaching asida saru yakiba angang singda certificate sing kusinaki. Rahul Thogdom Moirang Them Resi Moirang Them Chuba Ching Chubam Shanok Jam Rohang Khonau Idul Khan Nautor Zaishan Vincent Somewhere Angsham Frederick Pauline Moy Somewhere Sumang Lila Festival Dangasi Tomten Artists Association Gilambi Thambal Utkre Lila Sigi Eva RK Imoni Lamjing Laptakpana Nila Daza Kumani Hayang Sana Lebak Na Chom Artist Ki Mang Luraba Lan Utkani Ngasi Eva Ingasagi Pau Pizari ICAR Lamfe Pataki Fongba Pau Matungina Ngasi Kwaidagi Sabasi degree Celsius Kuntramari Desming Mangani Kwaidagi Ingmana degree Celsius Taramapan Desming Ahumni Nungsiti Yawa Isimangi Chang Ayukta Chada Budra Ntilana Chada Yankai Taru Nongjugi Chang na millimeter Sundani Lesla Pudamaru Bapa Mukana Pizari KNLF ki General Secretary Lalmoy Hauku Kimayamba Nomina Kaptana Hanabu Hadarable Minister of Textiles ki guideline asina lamdam sigi fisabi kaya awaba pigani haina ISTV chairman na photography amadi flam na tara shuba challenge kapli wina oikre masigi ISTV ne fizeba pau mata sunjari game tabri bisko bukana kunjari